ꯁꯦꯡꯊꯣꯏꯈ꯭ꯔꯕ ꯁꯕꯥꯠ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯃꯌꯥꯝꯕꯨ ꯍꯔꯥꯎꯕ ꯁꯕꯥꯠꯀꯤ ꯕꯣꯔ ꯏꯁꯣꯔꯗꯒꯤ ꯐꯝꯐꯝ ꯊꯣꯛꯄꯗꯨ ꯅꯤꯅꯅꯤꯡꯉꯥꯏ ꯆꯪꯂꯛꯈ꯭ꯔꯕ ꯅꯤꯡꯂꯛꯈ꯭ꯔꯕ ꯃꯈꯩꯕꯨ ꯏꯁꯣꯔꯒꯤ ꯋꯥꯠꯇꯕꯒꯤ ꯕꯣꯔꯗꯨ ꯄꯤꯕꯤꯁꯅꯨ. ꯉꯁꯤꯒꯤ ꯋꯥꯐꯝꯗꯤ ꯋꯥꯍꯪ ꯌꯥꯝ ꯂꯩ. ꯃꯤꯁꯤ ꯃꯤꯅꯥꯗꯨꯅ ꯃꯤ ꯃꯌꯥꯝ ꯀꯤꯅꯔꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯁꯥꯁꯇ꯭ꯔꯥꯗ ꯍꯥꯏꯔꯝꯈꯤꯕ ꯋꯥꯁꯛ ꯍꯥꯏꯕ ꯃꯔꯝꯗ ꯑꯩꯈꯣꯏ ꯈꯔ ꯌꯦꯡꯁꯤ. Deuteronomy chapter 8 verse 17-18 ꯑꯩꯈꯣꯏ ꯄꯥꯃꯤꯟꯅꯁꯤ. ꯑꯩꯍꯥꯛꯀꯤ ꯄꯥꯡꯒꯜꯅ ꯑꯩꯍꯥꯛꯀꯤ ꯑꯍꯩꯕꯅ ꯑꯩꯅ ꯇꯧꯖꯔꯒ ꯐꯪꯕꯅꯤ ꯍꯥꯏꯅ ꯋꯥꯈꯜ ꯈꯟꯕ ꯍꯥꯏꯕꯁꯤ ꯈꯟꯍꯩꯗꯦ. ꯆꯦꯛꯁꯤꯜꯂꯨ. verse 18ꯗ ꯅꯍꯥꯛꯄꯨ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯍꯟꯕ ꯅꯍꯥꯛꯄꯨ ꯍꯤꯡꯍꯟꯕꯁꯤ ꯏꯁꯣꯔꯅꯅꯤ. ꯅꯍꯥꯛꯅ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯊꯥꯖꯗꯨꯅ ꯂꯩꯔꯕꯗꯤ ꯅꯄꯨꯔꯣꯝꯅ ꯍꯥꯟꯅꯗꯒꯤ ꯏꯄꯥ ꯏꯄꯨꯗꯒꯤ ꯋꯥꯁꯛꯂꯝꯈ꯭ꯔꯕ ꯑꯗꯨ ꯅꯍꯥꯛ ꯂꯦꯡꯗꯨꯗꯅ ꯅꯈꯣꯏ ꯑꯗꯨꯝ ꯂꯩꯖꯔꯒ ꯍꯤꯡꯖꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛ. ꯆꯨꯝꯃꯦ. ꯑꯩꯈꯣꯏ ꯃꯔꯛꯇ ꯄꯣꯡꯊꯣꯛꯄ ꯑꯍꯩꯁꯤꯡ ꯂꯩꯔꯛꯄ ꯃꯇꯝꯗ ꯈꯔ ꯏꯁꯣꯔꯒꯤꯗ ꯅꯠꯇ꯭ꯔꯒ ꯂꯥꯞꯊꯣꯛꯂꯒ ꯑꯩꯍꯥꯛꯅꯤ ꯍꯥꯏꯅ ꯈꯟꯕ ꯃꯔꯛꯇ ꯇꯨꯕ ꯂꯩ. ꯆꯦꯛꯁꯤꯟꯁꯤ. Romans chapter 14 verse 7-8ꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ? ꯑꯩꯈꯣꯏ ꯃꯤ ꯀꯅꯥꯃꯠꯇꯅꯁꯨ ꯃꯁꯥꯒꯤꯗꯃꯛ ꯍꯤꯡꯗꯦ. ꯑꯗꯨꯒ ꯃꯁꯥꯒꯤꯗꯃꯛꯁꯨ ꯁꯤꯗꯦ. verse 8ꯗ ꯑꯩꯈꯣꯏꯅ ꯍꯤꯡꯕ ꯑꯁꯤꯗꯤ ꯏꯁꯣꯔꯒꯤꯗꯃꯛꯇ ꯍꯤꯡꯕꯅꯤ. ꯁꯤꯔꯕꯁꯨ ꯍꯤꯡꯔꯕꯁꯨ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏ. ꯑꯃꯨꯛꯀ Romans chapter 12 verse 1ꯗ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯍꯤꯡꯅ ꯏꯁꯣꯔꯕꯨ ꯀꯠꯂꯒ ꯍꯤꯡꯉꯣ ꯍꯥꯏ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯏꯁꯣꯔꯅ ꯂꯧꯁꯤꯟꯕ ꯌꯥꯕ ꯃꯑꯣꯡꯗ ꯍꯤꯡꯕ ꯃꯇꯝꯗ ꯏꯁꯣꯔꯅ ꯂꯧꯁꯤꯟꯕꯤꯒꯅꯤ. ꯑꯗꯨ ꯊꯋꯥꯏꯒꯤ ꯂꯝꯆꯠꯅꯤ ꯍꯥꯏ. ꯑꯃꯨꯛ ꯑꯩꯈꯣꯏꯅ Corinthians ꯑꯃꯨꯛ yengsi. Corinthians chapter 6 verse 19-18ꯗ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯏꯁꯣꯔꯗꯒꯤ ꯐꯪꯕꯅꯤ. ꯑꯗꯨꯅ ꯅꯈꯣꯏꯒꯤ ꯃꯅꯨꯡꯗ ꯍꯤꯡꯂꯕ ꯊꯋꯥꯏ ꯑꯁꯦꯡꯕꯒꯤ ꯌꯨꯝꯅꯤ ꯍꯥꯏ. ꯑꯁꯤ ꯅꯈꯣꯏꯅ ꯈꯪꯒꯗꯕꯅꯤ. ꯅꯈꯣꯏꯁꯤꯡꯁꯦ ꯅꯈꯣꯏ ꯅꯁꯥꯒꯤ ꯅꯠꯇꯦ. ꯅꯈꯣꯏꯁꯤꯡꯁꯦ ꯏꯁꯣꯔꯒꯤꯅꯤ ꯍꯥꯏ. ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯑꯩꯒꯤ ꯅꯠꯇꯦ, ꯏꯁꯣꯔꯒꯤꯅꯤ ꯈꯛ ꯀꯥꯎꯔꯣꯏꯁꯦ. ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤ ꯑꯁꯤ ꯏꯁꯣꯔꯒꯤꯅꯤ ꯑꯩꯈꯣꯏ ꯀꯥꯎꯔꯣꯏꯁꯦ. verse 20ꯗ ꯃꯃꯟꯅ ꯂꯩꯈ꯭ꯔꯕ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯅꯈꯣꯏꯒꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯏꯁꯣꯔꯅ ꯂꯩꯈ꯭ꯔꯕ ꯀꯔꯤꯒꯤ ꯃꯔꯝꯅ ꯃꯍꯥꯛꯀꯤ ꯂꯩꯇꯦꯅꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯅ ꯂꯧꯈ꯭ꯔꯕꯅꯤ. ꯃꯍꯥꯛꯀꯤ ꯊꯧꯔꯥꯡꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯗꯔꯀꯥꯔ ꯇꯧꯕꯒꯤꯗꯃꯛꯇ ꯃꯍꯥꯛꯅ ꯂꯧꯔꯒ ꯊꯝꯈ꯭ꯔꯕ ꯅꯍꯥꯛꯀꯤꯁꯤꯅꯤ ꯍꯥꯏ. ꯑꯁꯤꯅ Ephesians chapter 5 verse 29ꯗ ꯑꯩꯈꯣই ꯃꯤ ꯃꯁꯥꯁꯦ ꯀꯅꯥꯃꯠꯇꯅꯁꯨꯅ ꯃꯁꯥꯕꯨ ꯌꯦꯡꯊꯤꯕ ꯇꯨꯒꯖꯕ ꯅꯥꯏꯗꯦ ꯍꯥꯏ. ꯀꯔꯤꯒꯤꯅꯣ? ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯆꯔꯆꯕꯨ ꯆꯥꯎꯈꯠꯅꯤꯡꯉꯥꯏ ꯅꯨꯡꯁꯤꯃꯟꯕꯒꯤ ꯀꯔꯝꯍꯥꯏꯅ ꯇꯧꯁꯤꯔꯥ ꯍꯥꯏꯅ ꯇꯧꯕꯒꯨꯝꯅ ꯅꯈꯣꯏꯁꯨ ꯑꯗꯨꯝ ꯇꯧꯏ. ꯑꯩ ꯍꯛꯆꯥꯡ ꯅꯥꯍꯟꯅꯤꯡꯗꯦ. ꯏꯅꯥꯛ ꯈꯨꯟꯅꯤꯡꯉꯤ. ꯍꯔꯥꯎꯅ ꯂꯦꯡꯅꯤꯡꯉꯤ. ꯀꯔꯝꯍꯥꯏꯅ ꯑꯩ ꯆꯥꯎꯈꯠꯁꯤꯔꯥ, ꯀꯔꯝꯍꯥꯏꯅ ꯍꯦꯟꯅ ꯐꯁꯤꯔꯥ, ꯀꯔꯝꯍꯥꯏꯅ ꯑꯩ ꯄꯨꯟꯁꯤ ꯁꯥꯡꯅ ꯍꯤꯡꯁꯤꯔꯥ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩ. ꯍꯣꯏ, ꯆꯨꯝꯃꯤ. ꯑꯁꯤꯅꯤ ꯃꯤꯑꯣꯏꯕꯒꯤ ꯑꯄꯥꯝꯕꯁꯤ. ꯑꯃꯨꯛꯀ ꯃꯔꯝ ꯑꯅꯤꯁꯨꯕꯗ Deuteronomy chapter 8 verse 19-20ꯗ ꯑꯃꯨꯛ ꯄꯥꯁꯤ. ꯏꯁꯣꯔꯕꯨ ꯀꯥꯎꯊꯣꯛꯇꯨꯅ ꯖꯥꯇꯤ ꯇꯣꯉꯥꯟꯕꯒꯤ ꯃꯨꯔꯇꯤ ꯂꯥꯛꯂꯒ ꯑꯗꯨꯗ ꯆꯠꯈ꯭ꯔꯕ. ꯃꯨꯔꯇꯤ ꯑꯗꯨꯕꯨ ꯈꯨꯔꯨꯝꯂꯒ ꯏꯁꯣꯔꯒꯤ ꯄꯥꯝꯗꯕ ꯂꯝꯆꯠꯇ ꯆꯠꯈ꯭ꯔꯕ. ꯑꯗꯨꯒ ꯑꯗꯨꯕꯨꯁꯨ ꯈꯨꯔꯨꯝꯈ꯭ꯔꯕꯗꯤ ꯇꯁꯦꯡꯅ ꯍꯥꯏꯕꯅꯤ ꯑꯩꯍꯥꯛꯅ ꯃꯍꯥꯛꯄꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏ. 20ꯗ
ꯏꯁꯣꯔꯒꯤ ꯋꯥꯍꯩꯗ ꯏꯟꯗ꯭ꯔꯕ ꯂꯧꯁꯤꯟꯗ꯭ꯔꯕ ꯃꯈꯣꯏꯁꯤꯡꯗꯤ ꯍꯥꯟꯅ ꯏꯁꯣꯔꯒꯤ ꯃꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯏꯁꯣꯔꯕꯨ ꯈꯪꯗꯕ ꯃꯤꯁꯤꯡꯕꯨ ꯃꯥꯡꯍꯟꯈ꯭ꯔꯕꯒꯨꯝꯅ ꯃꯈꯣꯏꯕꯨꯁꯨ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏ. 1 Corinthians chapter 3 16-17 नखोइसी ईश्वर की मीना सानी थवाई असेंबगी पोथाफम नत्रा 17 कनागुमना ईश्वर की मीना सन असी मांगहन खरबदी महापुसु ईश्वरना मांगहनगनी है. करिगिनो नहाकी हक्चांग पोलांग नहाकी थमोय असी ईश्वर की निंगनफमनी नहाकसी ईश्वर की थवाई असेंबा लेफमनी है. नहाक मसाबु मांगहनख्रबा ईश्वरनासु नंगबु मांगहनगनी है. ngasi aina ngangduna leiribsi mayamna bhap tabra karigidamakta nang Christian tawbra angang oiringai na ima ipasina haiba indraba matamda nang karigi adu tawbra nang karigi adu tawbra nang adu karigi adu da chatpra haina wahang hange kiye ngasi di wahang asu tum thamse karigi nang ngasi Christian tawbra karigidamakta nang Christian tawbra ngasi prithibida COVID-19 na misi yam thokre hoi ngarang ma akhoi gi marup singsu ishor gi plan oisnu ishor no thokpi bo oisnu jai no khoi Arunachal da akhoi gi walker isingna purga chakhiba ishor gi missing da sukuma thotok se akhoi su pam dini punsi sangna hi ishor gi thabak koina ta su hani ne ishor gi plan le ramgani करीगी दमक नंग आइना ईश्वर की दमक ईश्वर की जीसु ख्रिस्त की तुम इलगा चतरा पृथ्वी की अहाउबा नुंगाइबा हराउ नुंगाइबा मयाम थाबोक ले हैरगा जीसु ख्रिस्त की तुम इलगा मीगी मिनोक्ता चतपा असी करिनो खरा यंगसे अखोइना रोमन चैप्टर 6:3-5 दा यंगबा मतमदा इरुपगी मरम फंगी करिगिनो हाइबा मतमदा अखोइना जीसु ख्रिस्तबु पुनख्रबा हाइबगी साक्षी ओइदुना इरुपे असि तौबा मतमदा महापु सिमिनरगा हिंगतख्रे हाइबगी लौसिनबगी इरुपा तौबनी असि अखोइना खंजिंगदबनी पदुक मरिदा अदुम हाइना तौदुना नखोइना इरुपा तौबा अदु मतमदा जीसु ख्रिस्तबु पुन्ना सिबिनख्रे महाक हिंगपदसु पुन्ना हिंगख्रे महाकी सिबदा पुनख्रबनिना मपा ईश्वरगी लेतेंबा अदुदा पुनख्रे अदुकी पांगन अदु असिबदगी हिंगतपगी अखोई मयामबु असेंबगी पुंसीसे हिंगननबा याननबा पीबीख्रे जीसु ख्रिस्तगी इरुपगी साक्षी अदु फंगबा मतम महाकोमना सेंबगी सेंगना हिंबगी पांगन अदुसु अखोइबु फंख्रे. verse 5 दा अखोइना महाकी सिबगुमना पुन्ना सिमिनख्रबा अखोइनसु महाकना हिंगतख्रबगुमना हिंगतकनी हाय इसी असी वासकनिको असी वासकनी करिगी नंग जीसु ख्रिस्तगी तुम इनब्रा असी वासकनी. Romans chapter 8 verse 3-4 दा यंगसे असी दा करि हायब्रा मिवाइबगी हक्चांग पोलांग असी सोनख्रबनिना ईश्वरगी आयिंग याथांग असिदा सुबा तौबा उपुंग फाबा ngamdraba kanda ईश्वरना मचानुपा असी थालक्तुना अखोइगी इरक्ता मिवाइबगी महौसा लौदना हिंगमिनरगा मांग्रगदबा असिगिदमक्ता हाइना मिवाइसिंगी मरक्ता महौसा लौगा हक्चांग पोलांगी अवा अनंग पुबीरगा मिवाइबसिंगबुदी
ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯕ ꯃꯤꯅꯤ ꯑꯔꯥꯟꯕ ꯃꯈꯩꯗꯨ ꯄꯥꯞꯄꯨ ꯄꯤꯈꯤ ꯍꯥꯏ ꯀꯌꯥꯃꯨꯛ ꯅꯨꯡꯁꯤꯕ ꯋꯥꯍꯩꯅꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯀꯔꯤꯒꯤ ꯇꯨꯡꯏꯟꯕ꯭ꯔꯥ ꯑꯔꯥꯟꯕ ꯑꯗꯣ ꯑꯩꯈꯣꯏꯕꯨ ꯄꯤꯗꯦ ꯃꯍꯥꯛꯅ ꯄꯥꯞ ꯑꯗꯨꯅ ꯃꯤꯑꯣꯏꯁꯤꯡꯕꯨ ꯁꯤꯍꯟꯗꯨꯅ ꯂꯩꯕꯅꯤ ꯃꯤꯗꯤ ꯂꯥꯟꯗꯦ ꯄꯥꯞ ꯑꯁꯤꯅ ꯃꯤꯑꯣꯏꯕꯕꯨ ꯂꯥꯟꯍꯟꯗꯨꯅ ꯂꯩꯕꯅꯤ ꯍꯥꯏꯗꯨꯅ ꯄꯥꯞ ꯑꯁꯤꯕꯨ ꯇꯥꯏꯅꯔꯒ ꯃꯤꯑꯣꯏ ꯑꯩꯈꯣꯏꯕꯨ ꯀꯟꯍꯟꯅꯅꯕ ꯃꯇꯝ ꯇꯥꯟꯖꯥ ꯑꯆꯧꯕ ꯊꯣꯡ ꯍꯥꯡꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯂꯧꯁꯤꯟꯕꯤ ꯚꯔꯁ 4ꯗ ꯏꯁꯣꯔꯅ ꯇꯧꯕ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯃꯍꯧꯁꯥ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯗꯤ ꯉꯝꯔꯔꯣꯏ ꯍꯥꯏꯗꯨꯅ ꯊꯋꯥꯏꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯂꯕꯗꯤ ꯑꯏꯪ ꯌꯥꯊꯥꯡꯒꯤ ꯑꯆꯨꯝꯕꯒꯤ ꯑꯄꯥꯝꯕ ꯑꯩꯈꯣই ꯃꯅꯨꯡꯗ ꯊꯨꯡꯅꯅꯕꯅꯤ ꯍꯥꯏ ꯄꯥꯡꯒꯟ ꯌꯥꯝ ꯄꯤꯈ꯭ꯔꯦꯀꯣ ꯄꯥꯡꯒꯟ ꯄꯤꯈ꯭ꯔꯦ ꯑꯁꯦꯡꯕꯒꯤ ꯑꯆꯨꯝꯕꯒꯤ ꯏꯁꯣꯔꯒꯤ ꯑꯄꯥꯝꯕ ꯑꯗꯨꯗ ꯆꯠꯄ ꯃꯇꯝ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕꯗꯨ ꯊꯨꯡꯅꯅꯕꯅꯤ ꯍꯥꯏ ꯑꯩꯈꯣꯏꯕꯨ ꯋꯥꯁꯛꯈ꯭ꯔꯕꯅꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯛꯀꯧꯔꯁꯦ ꯑꯃꯨꯛꯀ ꯔꯣꯃꯟꯁ ꯆꯞꯇꯔ 8ꯒꯤ ꯚꯔꯁ 14-17ꯗ ꯌꯦꯡꯁꯦ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯔꯕꯗꯤ ꯑꯩꯈꯣꯏꯅ ꯂꯧꯁꯤꯟꯈ꯭ꯔꯕ ꯃꯇꯝꯗ ꯏꯁꯣꯔꯒꯤ ꯊꯋꯥꯏ ꯑꯗꯨꯅ ꯑꯩꯈꯣꯏꯕꯨ ꯆꯤꯡꯕꯤꯈ꯭ꯔꯕꯗꯤ ꯅꯍꯥꯛꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯂꯧꯁꯤꯟꯕꯤꯕꯒꯤ ꯏꯃꯨꯡ ꯑꯃꯒꯤ ꯅꯍꯥꯛꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯍꯥꯏ ꯄꯟꯗꯨꯛ 13ꯗ ꯑꯩꯈꯣꯏꯁꯤ ꯏꯁꯣꯔꯒꯤ ꯃꯆꯥ ꯑꯣꯏꯈ꯭ꯔꯦ ꯑꯃꯁꯨꯡ ꯏꯁꯣꯔꯒꯤ ꯁꯔꯒꯒꯤ ꯌꯨꯝꯂꯦꯠ ꯑꯣꯏꯍꯟꯈ꯭ꯔꯦ ꯏꯁꯣꯔꯅ ꯄꯤꯐꯝ ꯊꯣꯛꯀꯗꯕ ꯐꯝꯐꯝ ꯊꯣꯛꯄꯗ ꯑꯩꯈꯣꯏꯕꯨ ꯄꯤꯈ꯭ꯔꯦꯅꯦ ꯃꯍꯥꯛꯀꯤ ꯌꯨꯝꯂꯦꯠ ꯑꯣꯏꯍꯟꯈ꯭ꯔꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯨꯟꯅ ꯑꯋꯥꯡ ꯑꯅꯪ ꯄꯨꯔꯒ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯨꯟꯅ ꯈꯥꯡꯂꯒ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯩꯁꯥꯛ ꯃꯔꯛꯇ ꯆꯠꯄ ꯃꯇꯝꯗ ꯃꯤꯒꯤ ꯅꯣꯛꯊꯤꯕ ꯀꯌꯥꯃꯔꯣꯝꯗꯒꯤ ꯑꯩꯈꯣꯏꯅ ꯆꯠꯃꯤꯟꯅꯔꯒ ꯂꯩꯕ ꯃꯇꯝ ꯑꯁꯤꯗ ꯄꯨꯟꯅ ꯆꯠꯄ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯄꯨꯟꯅ ꯂꯦꯇꯦꯡꯅꯅꯕꯅꯤ ꯍꯥꯏ ꯂꯦꯇꯦꯡꯅꯅꯕꯅꯤ ꯍꯥꯏ ꯑꯩꯍꯥꯛꯁꯤ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯟ ꯏꯟꯅꯒ ꯆꯠꯄ ꯃꯇꯝ ꯑꯁꯦ ꯅꯍꯥꯛꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛꯇ ꯂꯦꯇꯦꯡꯅꯅꯕꯅꯤ ꯍꯥꯏ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ ꯑꯩꯈꯣꯏꯅ ꯂꯩꯇꯦꯡꯅꯅꯕꯗꯣ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒ ꯄꯨꯟꯅ ꯇꯧꯒꯗꯕꯁꯤ ꯌꯦꯡꯁꯤ ꯑꯩꯈꯣꯏꯅ 1 ꯊꯦꯁꯥꯂꯣꯅꯤꯌꯟꯒꯤ 4:16-17ꯗ ꯄꯥꯕ ꯃꯇꯝꯗ ꯑꯁꯤ ꯑꯩꯈꯣꯏꯅ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯤ ꯃꯥꯡꯈ꯭ꯔꯒꯅꯤ ꯈꯪꯉꯦ ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤ ꯄꯣꯠꯁꯛꯇꯨꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯩ ꯄꯥꯝꯖꯩ ꯄꯥꯝꯃꯦ ꯑꯩꯈꯣꯏꯅ ꯀꯜꯂꯛꯂꯒ ꯃꯇꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯣꯏꯅ ꯄꯤꯊꯣꯛꯂꯒ ꯇꯥꯟꯂꯒ ꯊꯤꯔꯒ ꯆꯠꯇꯨꯅ ꯍꯤꯡꯕ ꯃꯇꯝꯅꯤ ꯑꯗꯨꯕꯨ ꯏꯁꯣꯔꯒꯤ ꯁꯥꯁꯇ꯭ꯔꯅ ꯍꯥꯏ ꯁꯤꯕ ꯌꯥꯕ ꯅꯍꯥꯛꯀꯤ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄꯣꯠꯁꯛ ꯂꯣꯏꯅꯃꯛꯁꯨ ꯃꯥꯡꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯕꯨ ꯑꯩꯈꯣꯏꯅ ꯈꯛ ꯀꯧꯔ ꯑꯁꯤꯗ ꯋꯥꯁꯛ ꯄꯤꯌꯦ 1 Thessalonians chapter 4ꯒꯤ verse 17ꯗ ꯑꯩꯈꯣꯏꯅ ꯌꯦꯡꯁꯤ ꯃꯍꯥꯛꯀꯤ ꯍꯨꯀꯨꯝ ꯃꯗꯨꯒꯤ ꯃꯈꯣꯟ ꯑꯗꯣ ꯁꯔꯒꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯗꯨꯗ ꯂꯧꯔꯛꯄ ꯃꯇꯝꯗ ꯄꯦꯡꯒꯣꯜꯒ ꯈꯣꯡꯂꯒ ꯂꯧꯔꯛꯄ ꯃꯇꯝ ꯑꯇꯤꯌꯥꯗꯒꯤ ꯂꯦꯡꯂꯛꯀꯅꯤ ꯍꯥꯏ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕꯁꯤꯡꯅ ꯃꯍꯥꯛꯀꯤ ꯇꯨꯡ ꯏꯜꯂꯒ ꯆꯠꯄꯁꯤꯡꯅ ꯍꯥꯟꯅ ꯍꯤꯡꯒꯠꯀꯅꯤ ꯍꯧꯒꯠꯀꯅꯤ ꯀꯗꯥꯏꯗꯒꯤ ꯃꯣꯡꯐꯝꯗꯒꯤ ꯍꯧꯒꯠꯀꯅꯤ ꯍꯥꯏ verse 17ꯗ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯄꯨ ꯊꯥꯖꯔꯒ ꯍꯤꯡꯗꯨꯅ ꯂꯩꯕꯁꯤꯡ ꯃꯈꯣꯏꯕꯨ ꯄꯨꯟꯅ ꯑꯇꯤꯌꯥꯗ ꯂꯩꯆꯤꯡꯒꯤ ꯃꯔꯛꯇ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯂꯦꯡꯂꯛꯄ ꯑꯗꯨ ꯑꯣꯛꯅꯅꯕ ꯂꯧꯈꯠꯀꯅꯤ ꯍꯥꯏ ꯑꯁꯤ ꯀꯅꯥꯈꯣꯏꯕꯨꯅꯣ ꯋꯥꯁꯛꯈ꯭ꯔꯕꯁꯤꯡꯕꯨꯅꯤ ꯑꯁꯨꯝ ꯍꯥꯏꯅ ꯂꯧꯈꯠꯀꯅꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯀꯣꯔꯤꯟꯊꯤꯌꯟꯁꯀꯤ chapter 15ꯒꯤ verse 51-55ꯗ ꯄꯥꯕ ꯃꯇꯝꯗ ꯑꯁꯤꯗ ꯀꯔꯤ ꯍꯥꯏꯕ꯭ꯔꯥ ꯏꯁꯣꯔꯒꯤ
ꯅꯨꯃꯤꯠ ꯑꯗꯨꯗ ꯁꯤꯕ ꯌꯥꯕ ꯑꯗꯣ ꯁꯤꯔꯣꯏꯗꯕꯒꯤ, ꯃꯥꯡꯕ ꯌꯥꯕ ꯑꯗꯣ ꯃꯥꯡꯂꯣꯏꯗꯕꯒꯤ ꯃꯤꯀꯞ ꯑꯗꯨꯗ ꯃꯥꯡꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏ, ꯑꯣꯟꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏ. ꯄꯨꯝꯕ ꯌꯥꯕ, ꯁꯣꯏꯕ ꯌꯥꯕ, ꯅꯥꯏꯕ ꯌꯥꯕ ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯁꯤꯕ ꯌꯥꯕꯅꯤ. ꯍꯛꯆꯥꯡ ꯄꯣꯂꯥꯡ ꯑꯁꯤ ꯃꯥꯡꯕ ꯌꯥꯕꯅꯤ. ꯃꯥꯡꯂꯔꯣꯏꯗꯕ, ꯁꯤꯔꯔꯣꯏꯗꯕꯒꯤ ꯑꯣꯟꯍꯟꯈ꯭ꯔꯒꯅꯤ ꯍꯥꯏ. ꯀꯅꯥꯈꯣꯏꯕꯨ? ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤ ꯇꯨꯡ ꯏꯟꯕꯁꯤꯡꯕꯨ ꯏꯁꯣꯔꯅ ꯁꯨꯃꯥꯏꯅ ꯋꯥꯁꯛꯏ. ꯑꯩꯈꯣꯏꯅ ꯈꯪꯉꯦ ꯖꯤꯁꯨ ꯈ꯭ꯔꯤꯁꯇ ꯂꯦꯡꯂꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯨ ꯃꯥ ꯀꯨꯝꯈ꯭ꯔꯒꯅꯤ ꯍꯥꯏꯅꯤ. ꯃꯥ ꯀꯨꯝꯈ꯭ꯔꯒꯅꯤ. ꯀꯔꯤꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯃꯤꯠꯅ ꯃꯍꯥꯛꯄꯨꯁꯨ ꯎꯒꯅꯤ ꯍꯥꯏꯅ ꯋꯥꯁꯛꯏꯅꯤ. ꯈꯨꯗꯛꯇ ꯑꯣꯟꯊꯣꯛꯄꯤꯈ꯭ꯔꯒꯅꯤ ꯍꯥꯏ. ꯍꯧꯖꯤꯛꯀꯤ ꯐꯥꯔꯁ ꯖꯣꯟ ꯆꯦꯞꯇꯔ 3ꯒꯤ 2-3ꯗ ꯍꯥꯏꯕ ꯃꯇꯝ ꯑꯁꯤꯗ ꯀꯔꯤꯅꯣ ꯍꯥꯏꯅ, ꯅꯨꯡꯁꯤꯈ꯭ꯔꯕ ꯁꯥ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯈꯪꯗꯦ, ꯀꯔꯝꯍꯥꯏꯅ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏ ꯈꯪꯗꯦ. ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯂꯦꯡꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗꯗꯤ ꯇꯁꯦꯡꯅ ꯅꯍꯥꯛꯀꯤ ꯃꯤꯠꯅ ꯑꯩꯒꯤ ꯀꯟꯕꯤꯕ ꯃꯄꯨꯁꯤ ꯃꯍꯥꯛꯃꯛꯁꯤ ꯑꯁꯨꯃꯥꯏꯅ ꯑꯣꯏꯌꯦꯀꯣ ꯍꯥꯏꯕꯁꯤ ꯅꯍꯥꯛꯀꯤ ꯃꯤꯠꯅ ꯁꯥꯈꯤ ꯇꯧꯒꯅꯤ. ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯣꯔꯒꯤ ꯂꯩꯇꯦꯡꯕ, ꯑꯩꯈꯣꯏꯕꯨ ꯂꯩꯇꯦꯡꯅꯅꯕ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕ ꯑꯩꯈꯣই ꯃꯌꯥꯝꯅ ꯏꯁꯣꯔꯒꯤ ꯋꯥꯁꯛꯄ ꯑꯗꯨ ꯐꯪꯒꯗꯕꯅꯤ. ꯉꯁꯤ ꯋꯥꯍꯪ ꯑꯃ ꯍꯪꯁꯤꯅꯦ. ꯏꯁꯣꯔꯒꯤ ꯕꯣꯔꯗꯨ ꯀꯅꯥꯅ ꯐꯪꯒꯗꯕ? ꯏꯁꯣꯔꯒꯤ ꯃꯤꯅ. ꯏꯁꯣꯔꯒꯤ ꯋꯥꯁꯛꯈ꯭ꯔꯕ ꯕꯣꯔ ꯑꯗꯨ ꯀꯅꯥꯅ ꯐꯪꯒꯗꯕ? ꯂꯝ ꯑꯗꯨ ꯀꯅꯥꯅ ꯐꯪꯒꯗꯕ? ꯏꯁꯣꯔꯒꯤ ꯇꯨꯡ ꯏꯜꯂꯒ ꯑꯩ ꯄꯥꯝꯖꯩ ꯍꯥꯏꯅ ꯆꯠꯇꯨꯅ ꯂꯩꯕ ꯃꯈꯩꯁꯤꯡꯁꯤꯅ ꯐꯪꯒꯗꯕꯅꯤ. ꯚꯔꯁ 3ꯗ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯁꯤꯕꯨ ꯂꯦꯡꯗꯗꯅ ꯑꯁꯥ ꯂꯩꯔꯒ ꯂꯩꯕ ꯃꯤ, ꯍꯤꯡꯕ ꯃꯤ ꯃꯈꯩꯅ ꯃꯍꯥꯛꯀꯤ ꯑꯁꯦꯡꯕꯒꯨꯝꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯁꯦꯡꯊꯣꯛꯀꯅꯤ ꯍꯥꯏ. ꯃꯍꯥꯛ ꯀꯨꯝꯈ꯭ꯔꯒꯅꯤ ꯍꯥꯏꯌꯦ. ꯂꯣꯏꯒꯗꯧꯔꯦ. ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏꯅ ꯑꯃ ꯅꯤꯡꯁꯤꯡꯁꯤ. ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯑꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯑꯩꯈꯣꯏꯅ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ? ꯄ꯭ꯔꯤꯊꯤꯕꯤꯗ ꯍꯤꯡꯕꯁꯤ ꯄꯨꯟꯁꯤ ꯌꯥꯝ ꯁꯥꯡꯅ ꯍꯤꯡꯅꯤꯡꯉꯦ ꯍꯥꯏꯌꯦ. ꯍꯧꯖꯤꯛꯀꯥꯟꯒꯤ ꯃꯇꯝ ꯑꯁꯤꯗ ꯌꯦꯡꯁꯦ, ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯂꯒ ꯁꯤꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯆꯍꯤ 100 ꯍꯥꯏꯔꯤꯁꯤꯅꯤ. ꯌꯥꯝ ꯁꯥꯡꯅ ꯍꯤꯡꯈ꯭ꯔꯕꯅꯤ. ꯍꯣꯏ, ꯉꯔꯥꯡ ꯅꯍꯥꯟ ꯍꯟꯅꯨꯕꯤ ꯑꯃ ꯆꯍꯤ 103 ꯍꯤꯡꯂꯒ ꯁꯤꯈ꯭ꯔꯦ. ꯑꯣꯏꯅꯤꯡꯉꯤꯀꯣ ꯍꯥꯏꯅ ꯈꯜꯂꯝꯃꯤ. ꯑꯩꯒꯤ ꯄꯨꯟꯁꯤ ꯍꯧꯖꯤꯛꯁꯤ 45 ꯔꯟꯅꯤꯡ ꯆꯠꯇꯨꯅ. ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯒꯗꯕꯅꯣ? ꯉꯁꯤꯗꯤ ꯁꯣꯟꯕꯁꯨ ꯈꯪꯈ꯭ꯔꯦ, ꯆꯤꯛꯄꯁꯨ ꯈꯪꯉꯦ. ꯑꯁꯤ ꯅꯨꯡꯉꯥꯏꯕ꯭ꯔꯥ? ꯑꯗꯨꯕꯨ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯃꯤꯅ ꯑꯩꯒꯤ ꯄꯨꯟꯁꯤ ꯁꯥꯡꯉꯤꯉꯦ ꯍꯥꯏꯅ ꯌꯥꯝꯅ ꯁꯥꯡꯅ ꯍꯤꯡꯉꯦ. ꯌꯥꯝ ꯀꯜꯂꯛꯑꯦ ꯄꯨꯟꯁꯤ ꯁꯥꯡꯕ. ꯀꯌꯥꯃꯨꯛ ꯁꯥꯡꯒꯗꯕꯅꯣ? ꯆꯍꯤ 100 ꯁꯨꯗꯦ. ꯏꯁꯣꯔꯅ ꯋꯥꯁꯛꯄꯗꯤ ꯑꯩꯗꯤ ꯑꯍꯤꯡꯕꯅꯤ, ꯑꯩꯕꯨ ꯊꯥꯖꯕ ꯃꯈꯩ ꯂꯣꯡꯕ ꯅꯥꯏꯗꯕ ꯋꯥꯁꯛꯈ꯭ꯔꯕꯅꯤ, ꯂꯣꯡꯕ ꯅꯥꯏꯗꯕ ꯄꯨꯟꯁꯤ ꯋꯥꯁꯛꯈ꯭ꯔꯕꯅꯤ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯒ ꯂꯣꯡꯕ ꯅꯥꯏꯗꯕ ꯍꯥꯏꯕ ꯋꯥꯔꯤ, ꯂꯣꯡꯕ ꯅꯥꯏꯗꯕ ꯍꯥꯏꯕ ꯋꯥꯁꯛ ꯑꯁꯤꯗꯤ, ꯂꯣꯡꯕ ꯅꯥꯏꯗꯕ ꯍꯥꯏꯕꯁꯤ ꯀꯔꯝꯍꯥꯏꯅ ꯍꯥꯏꯁꯤꯔꯥ? ꯑꯍꯧꯕꯁꯨ ꯈꯪꯗꯕ, ꯑꯔꯣꯏꯕꯁꯨ ꯅꯥꯏꯗꯕ ꯍꯥꯏꯕꯅꯤ. ꯑꯗꯨ ꯄꯨꯟꯁꯤꯁꯤ ꯑꯩꯈꯣꯏꯕꯨ ꯋꯥꯁꯛꯄꯤꯔꯒ ꯂꯩꯕꯅꯤ. ꯑꯩꯈꯣꯏꯕꯨ ꯑꯁꯤꯕ ꯑꯁꯤꯅ ꯑꯩꯈꯣꯏꯕꯨ ꯐꯥꯖꯤꯜꯂꯒ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗ ꯂꯣꯏꯁꯤꯟꯍꯟꯒꯦ. ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯇꯧꯗꯗꯅ ꯆꯠꯄ ꯃꯤꯁꯤꯡ, ꯖꯥꯇꯤ ꯇꯣꯉꯥꯟꯕꯒꯤ ꯑꯄꯥꯝꯕꯗꯧꯅ ꯆꯠꯄꯁꯤꯡ ꯃꯥꯡꯍꯟꯒꯅꯤ ꯍꯥꯏ. ꯑꯩꯈꯣꯏ ꯏꯁꯣꯔꯕꯨ ꯈꯛ ꯀꯧꯔꯁꯦ. ꯑꯁꯤꯕꯅ ꯉꯝꯕ꯭ꯔꯥ, ꯏꯁꯣꯔꯅ ꯉꯝꯕ꯭ꯔꯥ? ꯑꯩꯈꯣꯏꯅ 1 Corinthians chapter 15ꯒꯤ verse 51ꯗꯒꯤ 55 ꯐꯥꯎ ꯄꯥꯕꯗ ꯃꯇꯝ ꯉꯁꯥꯏ ꯑꯃꯨꯛ ꯅꯤꯡꯁꯤꯡꯁꯦ. ꯃꯁꯛꯇꯨ ꯑꯣꯟꯈ꯭ꯔꯒꯅꯤ ꯍꯥꯏ. 55ꯗ, ꯍꯦ ꯑꯁꯤꯕ, ꯅꯍꯥꯛꯀꯤ ꯑꯉꯝꯕꯗꯨ ꯀꯗꯥꯏꯗ ꯂꯩꯌꯦ ꯍꯥꯏ. ꯍꯦ ꯑꯁꯤꯕ, ꯅꯍꯥꯛꯀꯤ ꯑꯉꯝꯕꯗꯨ ꯀꯗꯥꯏꯗ ꯂꯩꯌꯦ? ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯗꯨ ꯀꯗꯥꯏ? ꯅꯍꯥꯛꯀꯤ ꯄꯥꯡꯒꯜꯗꯨ ꯀꯗꯥꯏꯗ
ꯀꯗꯥꯏꯗ ꯂꯩꯌꯦ ꯍꯥꯏꯅ ꯈꯨꯝꯒꯅꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯂꯦꯜꯂꯛꯄ ꯅꯨꯃꯤꯠ ꯑꯗꯨꯗ ꯏꯁꯣꯔꯕꯨ ꯊꯥꯖꯔꯒ ꯁꯤꯈ꯭ꯔꯕꯁꯤ ꯃꯣꯡꯐꯝꯗꯒꯤ ꯍꯥꯟꯅ ꯍꯧꯒꯠꯀꯅꯤ ꯑꯅꯤꯁꯨꯕꯗ ꯍꯤꯡꯗꯨꯅ ꯂꯩꯕꯁꯤꯡꯅ ꯄꯨꯟꯅ ꯑꯇꯤꯌꯥꯗ ꯄꯨꯈꯠꯂꯒ ꯂꯩꯆꯤꯟꯗ ꯄ꯭ꯔꯚꯨ ꯖꯤꯁꯨꯕꯨ ꯎꯅꯒꯅꯤ ꯃꯍꯥꯛꯀꯤ ꯋꯥꯁꯛꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯊꯥꯖꯕꯁꯤꯡꯕꯨ ꯉꯥꯛꯇꯅꯤꯀꯣ ꯑꯍꯥꯟꯕ ꯍꯤꯡꯒꯠꯄ ꯍꯥꯏꯅ ꯕꯥꯏꯕꯜꯅ ꯀꯧꯏ ꯏꯁꯣꯔꯒꯤ ꯃꯤꯡꯗ ꯍꯤꯡꯂꯤꯕ ꯃꯈꯩꯁꯤꯅ ꯑꯁꯤꯒꯨꯝꯕ ꯈꯧꯔꯥꯡꯕ ꯄꯥꯝꯖꯔꯒ ꯅꯤꯖꯕ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤꯗ ꯁꯤꯔꯕꯁꯨ ꯍꯤꯡꯂꯕꯁꯨ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯒꯤꯗꯃꯛ ꯁꯤꯒꯗꯕ ꯍꯤꯡꯒꯗꯕ ꯑꯣꯏꯒꯗꯕꯅꯤ ꯔꯣꯃꯟꯁꯅ ꯍꯥꯏꯕꯒꯨꯝ ꯅꯍꯥꯛꯅ ꯏꯔꯨꯞꯈ꯭ꯔꯕꯅꯤꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯕꯅꯤꯅ ꯅꯪ ꯏꯁꯣꯔꯒꯤ ꯃꯆꯥꯅꯤ ꯈꯛ ꯀꯧꯔꯁꯦ ꯑꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯤꯁꯨ ꯈ꯭ꯔꯤꯁꯇꯅ ꯑꯅꯤꯁꯨꯕ ꯂꯩꯂꯛꯄ ꯑꯌꯨꯛ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯋꯥꯁꯛꯈ꯭ꯔꯕ ꯑꯁꯤꯅ ꯑꯀꯣꯟꯕ ꯑꯣꯏꯅ ꯑꯩꯈꯣꯏ ꯌꯦꯡꯁꯦ ꯑꯥꯏꯖꯌꯥꯒꯤ 25 verse 9ꯗ ꯃꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯤꯀꯣ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯉꯥꯡꯒꯅꯤ ꯌꯦꯡꯉꯣ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔ ꯄ꯭ꯔꯚꯨꯗꯨꯅꯤ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯀꯨꯏꯅ ꯉꯥꯏꯈ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯏꯁꯣꯔꯗꯨ ꯃꯍꯥꯛꯅꯤ ꯀꯟꯅꯅꯕ ꯑꯩꯈꯣꯏꯒꯤꯗꯃꯛ ꯊꯧꯔꯥꯡ ꯇꯧꯕꯤꯔ ꯂꯥꯡꯕꯤꯔꯒ ꯁꯦꯝ ꯁꯥꯕꯤꯔꯒ ꯑꯁꯤꯗ ꯇꯧꯍꯟꯒꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯀꯟꯊꯣꯛꯅꯤꯡꯉꯥꯏ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯀꯟꯊꯣꯛꯅꯤꯡꯉꯥꯏ ꯍꯥꯏꯅ ꯇꯧꯕꯤꯔꯒ ꯉꯥꯏꯔꯤꯕ ꯏꯁꯣꯔꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏ ꯃꯍꯥꯛꯅ ꯑꯩꯈꯣꯏꯕꯨ ꯀꯟꯅꯅꯕ ꯂꯝꯕꯤ ꯄꯤꯕꯤꯕ ꯏꯁꯣꯔꯗꯨ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯕꯨ ꯀꯨꯏꯅ ꯉꯥꯏꯔꯝꯃꯦ ꯑꯗꯨꯅ ꯑꯩꯈꯣꯏꯅꯁꯨ ꯀꯨꯏꯅ ꯉꯥꯏꯔꯛꯈ꯭ꯔꯕ ꯄ꯭ꯔꯚꯨ ꯖꯤꯁꯨ ꯑꯁꯤ ꯃꯍꯥꯛꯃꯛꯅꯤꯀꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯤ ꯑꯩꯕꯨ ꯀꯟꯕꯤꯕ ꯏꯁꯣꯔꯗꯨ ꯃꯍꯥꯛꯅꯤ ꯍꯥꯏꯗꯨꯅ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏꯅ ꯁꯥꯈꯤ ꯇꯧ ꯃꯤꯠꯅ ꯎꯒꯅꯤ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯂꯦꯛꯂꯛꯄ ꯃꯁꯛꯇ ꯎꯕ ꯃꯇꯝꯗ ꯑꯁꯤꯃꯛꯅꯤꯀꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯅ ꯈꯨꯝꯒꯅꯤ ꯑꯗꯨ ꯅꯨꯃꯤꯠꯇ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕꯅꯤ ꯍꯔꯥꯎꯊꯣꯛꯀꯗꯕꯅꯤ ꯍꯥꯏ ꯀꯔꯤꯒꯤꯅꯣ ꯄ꯭ꯔꯤꯊꯤꯕꯤ ꯑꯁꯤꯗꯒꯤ ꯑꯊꯣꯏꯕ ꯅꯨꯃꯤꯠ ꯑꯉꯝꯕ ꯅꯨꯃꯤꯠꯇꯨ ꯑꯣꯏꯈ꯭ꯔꯦ ꯉꯁꯤ ꯃꯇꯝ ꯑꯁꯤꯗ ꯑꯩꯈꯣꯏꯅ ꯑꯁꯤꯕꯕꯨ ꯀꯤꯕ ꯌꯥꯗꯦ ꯁꯤꯔꯕꯁꯨ ꯍꯤꯡꯂꯕꯁꯨ ꯏꯁꯣꯔꯒꯤꯗꯃꯛ ꯁꯤꯒꯗꯕꯅꯤ ꯍꯤꯡꯒꯗꯕꯅꯤ ꯍꯥꯏꯕꯁꯤ ꯈꯛ ꯀꯥꯎꯔꯁꯦ ꯅꯍꯥꯛꯀꯤ ꯑꯩꯍꯥꯛꯀꯤ ꯄꯨꯟꯁꯤꯁꯤ ꯏꯁꯣꯔꯅ ꯂꯧꯈ꯭ꯔꯕꯅꯤ ꯏꯁꯣꯔꯒꯤꯗꯃꯛꯅꯤ ꯃꯌꯥꯝꯕꯨ ꯅꯍꯥꯛꯀꯤ ꯋꯥꯈꯜꯗ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯕ ꯏꯁꯣꯔꯒꯤꯅꯤ ꯍꯥꯏꯕ ꯏꯁꯣꯔꯅ ꯁꯣꯏꯗꯅ ꯄꯥꯡꯒꯟ ꯄꯤꯒꯅꯤ ꯊꯋꯥꯏ ꯄꯤꯒꯅꯤ ꯀꯟꯍꯟꯒꯅꯤ ꯏꯁꯣꯔꯒꯤ ꯑꯅꯤꯡꯕ ꯂꯩꯇꯦꯅꯕ ꯍꯥꯏꯅ ꯋꯥꯁꯛꯈ꯭ꯔꯕ ꯑꯗꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯗꯨꯗ ꯌꯥꯎꯁꯦ ꯀꯔꯤꯒꯤꯗꯃꯛ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯤꯌꯟ ꯇꯧꯕꯅꯣ ꯑꯗꯨꯒꯤꯗꯃꯛꯅꯤ ꯂꯣꯡꯕ ꯅꯥꯏꯗꯕꯒꯤꯗꯃꯛꯇ ꯀꯠꯈ꯭ꯔꯕ ꯃꯤꯑꯣꯏꯕ ꯑꯩꯈꯣꯏ ꯃꯌꯥꯝꯕꯨ ꯏꯁꯣꯔꯅ ꯋꯥꯠꯇꯕ ꯕꯣꯔꯁꯤ ꯐꯪꯕ ꯑꯣꯏꯁꯅꯨ